mayam ngasi muk channel asina Hollywood web series Viking gi season 6 gi episode 1 adu pudun lakchare mayam da chamam na ba laitana ba gi damak episode 70 haidun adumak thonjarage ai koina mamangi episode gi khangkhre loksing leirab Ivar bu Bion hoi bisak hoina maithi ba pi ba ngamdabadagi Ivar gi nupi Fedris na Bion hoi gi mateng pangduna Ivar gi aron ba khara haidorakpadagi Ivar si Bion hoina maithi ba pi khrabani Ivar su mahaki nupi Fedris na mangonda namthak torom me khangmadagi hatoklamlaga mafam khangdana mangkhre Bion chu keregat ki anau baning thaw ama oiduna mahaki babda makogi tantrik aduga maparengnaga wari khara sana khrabani tantrik na su Bion da makha tana achauba lan mayam thengnagadaba watli haiduna ingit tawkhrabani Ivar su saklotuna keregatagi mahaki lanmi kharaga chatkiduna episode adu losenkhibani madugi makha episode 70 asigi ahan masin asida map khara ulagli map sida uliba lambi asi Ivar na keregatagi lamna tholakpagi lambi aduni hojik Ivar hoiji refugee ama oina lam kaya chingman kaya phauduna adumak lakli matam kuina khongchara se adumak chatharakpa oibana Ivar su makoi marang loina chomduna leramli mahakna lambi da leramba city kaya phauduna lakpada makoi ga sakmana daba miyoi kaya amasu thengnari Ivar su anauba mapok amagum miyoi sing asida thawai tana yengjari hojik Ivar gi khongchat asi makha chumchum tarakpana Russia yoksalakre makoi gi khongchat asida masak khangdaba miyoi kaya amasu yaurakli makoi ji hojik numita salakpadagi umang amata potha don leiri masida Ivar su mahaki matam kuina ka udraba makoi si kaktuna phamlingai mamit nama yadaba ni pamana munna yang pasi uri Ivar na mahaki manai amada masigi mamit nama yadaba ni pasina aingonda matam chuppada adumak yeng don lei magi mit yengsi ai chingnadaba ngamde aduna nangna mi khara nektuna mahakpu mafam chapa jaga amada hatoknaba taw hairagli manai sina koi gi tung inariba mi singsidi apangba mi ngaktani makoi singsi aina amata thajade hairi Ivar na adu orabadi thabaksi nangna samakna tawba tabani haikre manai sina su Ivar da ai soidana pangthokke aiduna thajaba pikre adubu mamit nama yadaba ni pasidi Ivar da yengba che adumang leptana yengli masidagi sinsi hongkiduna ketaka lomda mung lakre hojik mafam sida Biona ningtho oibadagi mayam si harau tayamna masa masada chingnaba akiba amata leitana Bion gi saba sida punduna leiri Biona mahaki praja mayam sida masada ningthongna habagi chawthokpa amata leitana basan kaya ama tawri aina su hana mayam da su haijakhrabaduni aina mafam sigi keregat sigi ningtho oirabadi Ivar gi chatlamba niyom singdagi pungton tongalakani aina mayam da haidokkiba wafam khudimak loina ngaknaba su honagani mayam sisu Bion gi wafam sida harauna langjadu leiri Biona makha tarduna Ivar na city sigi maigi khudimak loina thingjenduna city sida koirakpa lakadaba atopa lamgi miyoi singchu amata changandabida thamamli aduga mayam gi ningtambasu mahakna pungsup supchanduna thamamli city si maigai somda adugi matik chawkhalaba city amani aina Ivar na thingjalamliba lambi singchi loina phatokani ngasigi saba si mayamgi ni khanbi mayamna apamba mod khudimak mafam chida loina phongdokpa yagani maduda aina su ningthau ma oijarabasu tadaba leiroi maramdi ai isana mayamgi sebokni haina khanjaribani hairi mayam sisu Bion gi thamoi sengba wafam singchida harawa phongdoknari tanja sida Bion gi lanmi kharana Ivar gi oiba achanba manai khara phadun pusalagli Biona makoi singchi kana no haiduna hangli nakandagi bisakna makoi singchi kanano habadu nakhoina khangdrabasu aina di khangi makoi singchi Ivar na tawriba singtu pamjaduna masana yana Ivar gi achanba manai oikiba mi ngaktani makoi si Ivar gi bodyguard chu oiramani Ivar gi yathang khudimak aphapata khandadana thabak khudimak pangthokpa mi ngaktani makhoina Ivar gi mayokta leiba mi khudimak hingna mai thadona loina hatkhibani maduda aina nungsijakhibi thora kaubi nupi masu yawkhre aduga mahagi family su pupunna mai thaduna hatkhibani aina harib singsi achumba natra haiduna Ivar gi miyoi singsida bisakna mamita pirang ihona makhon thak nikpa makhai hairagli bisakti hujik mahana nungsijakhibi thorabu Ivar na hatkibadagi macha khangna bu honabada yu pangthak thakchanduna angawba amagi matawgum leiri Biona su bisaki wafam ji taraba matung wafam china chumlagadi makoi singji ta sengna mara leire makoi da kari dandi pi sigi habadu su mayamna haibirau mayam sisu mana apamba mod loina phongdokna duna leiri Biona mara leiraba miyoi singchi mapanda puthokro haiduna haikre mama lega thana su Bionda urabra Bion ningthau ama oirabadi mayamga manadaba phire ama lepasu yai haragli Bion su wakhan khanduna lehore masidagi mara leiraba miyoi singchi mayam changdana phu duna mapanda puraga tholagli Biona mayamda makoi khudimaksi mara leiraba miyoi ngaktani makoina masamakki miyoi singda aranba tawroidaba thabak kaya ama tawkhre makoigi marana sigi matung inna sibagi chairak piba si mayamna su pamangani haiba khangi adubu sibagi dandi dagi henba makoigi punchi chupa kawba ngamlaroidaba dandi khara su lei makoi si mapunchi chupagi mafam sidagi tanthokhragani
ꯃꯈꯣꯏꯁꯤ ꯎꯃꯪꯗ ꯁꯥꯒꯨꯝꯅ ꯃꯄꯨꯟꯁꯤꯁꯤꯡ ꯑꯁꯤ ꯂꯦꯟꯖꯔꯨꯔꯁꯅꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯌꯨꯝꯀꯩ ꯂꯟꯊꯨꯝꯁꯤꯡꯁꯨ ꯉꯁꯤꯗꯒꯤ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯜꯂꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯁꯤꯕꯨ ꯁꯥ ꯑꯃꯒꯨꯝ ꯈꯟꯕꯤꯌꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯣꯛꯄꯗ ꯃꯗꯨꯒꯤ ꯗꯟꯗꯤꯁꯨ ꯑꯃꯠꯇ ꯐꯪꯂꯣꯏ ꯃꯈꯣꯏ ꯉꯁꯤꯗꯒꯤ ꯁꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯉꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯗꯟꯗꯤ ꯑꯁꯤ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯟꯗꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯎꯃꯪꯗ ꯂꯝꯃꯥꯛꯅꯗꯨꯅ ꯇꯧꯖꯔꯨꯕ ꯃꯔꯥꯟꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯂꯕ ꯖꯤꯕ ꯑꯃꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯌꯥꯕꯤꯔꯒꯗꯤ ꯌꯥꯏ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯔꯕꯅꯤꯅ ꯐꯤꯔꯦꯞ ꯑꯁꯤ ꯃꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯩ ꯏꯠꯂꯕ ꯌꯣꯠꯆꯩ ꯑꯃꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯃꯥꯏꯗ ꯃꯥꯛ ꯑꯃꯃꯝ ꯊꯝꯗꯨꯅ ꯃꯊꯪ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯥꯏꯕꯔꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯃꯩ ꯏꯠꯂꯕ ꯌꯣꯠꯆꯩꯁꯤꯅ ꯃꯃꯥꯏꯗ ꯅꯝꯃꯛꯄ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯤ ꯃꯁꯤꯗ ꯅꯤꯄꯥ ꯑꯃꯗꯤ ꯑꯥꯏꯕꯔꯒ ꯈꯤꯇꯪ ꯅꯛꯅꯅ ꯂꯩꯔꯝꯕ ꯈꯔ ꯁꯥꯊꯤꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯍꯥꯛꯇꯤ ꯕꯤꯌꯣꯟꯗ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯗꯨꯅ ꯁꯤꯇꯤꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯂꯒꯔꯊꯥꯅꯁꯨ ꯕꯤꯌꯣꯟꯗ ꯅꯪꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯥꯏꯕꯔ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯁꯤꯡꯁꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯕꯤꯁꯛꯇ ꯑꯗꯨꯕꯨ ꯕꯤꯁꯛ ꯑꯩꯗꯤ ꯑꯥꯏꯕꯔ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯞꯅ ꯁꯒꯣꯜ ꯈꯔ ꯊꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯥꯏꯕꯔꯅꯗꯤ ꯇꯥꯔꯦ ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯆꯝꯁꯤꯡꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯌꯣꯝꯁꯟꯗꯨꯅ ꯂꯩꯅꯔꯤ ꯑꯥꯏꯕꯔꯗꯤ ꯍꯧꯖꯤꯛ ꯃꯈꯣꯟꯁꯤ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯗꯣꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯗꯥꯔꯁꯤ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯤꯃꯨ ꯁꯦꯠꯄ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜꯁꯤꯡꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯖꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯒꯣꯜꯁꯤ ꯊꯧꯅ ꯌꯦꯠꯂꯣꯝ ꯆꯣꯡꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯥꯏꯕꯔꯒꯤ ꯃꯅꯥꯏꯁꯤꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯇꯣꯛꯂꯨꯏ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯀꯥ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯦꯅꯥ ꯑꯃꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡ ꯑꯁꯤ ꯀꯟꯊꯣꯛꯈꯤꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯞꯅ ꯆꯪꯁꯜꯂꯨꯕꯗ ꯑꯥꯏꯕꯔꯅ ꯁꯣꯔꯤ ꯃꯆꯥ ꯈꯔ ꯂꯪꯊꯣꯔꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨꯗꯤ ꯍꯥꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯥꯏꯕꯔꯁꯤ ꯐꯥꯗꯨꯅ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯃꯄꯥꯟꯗ ꯎꯞꯇꯨꯅ ꯇꯥꯔꯦ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯉꯁꯥꯏ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨꯗ ꯑꯥꯏꯕꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛ ꯕꯥꯏꯀꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃꯅꯤ ꯃꯃꯤꯡꯅ ꯑꯥꯏꯕꯔ ꯀꯧꯕꯅꯤ ꯃꯍꯥꯛꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯆꯟꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯩ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥ ꯑꯁꯤꯅ ꯑꯥꯏꯕꯔꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯛꯁꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯅꯤꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯃꯥꯟꯗꯦ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯁꯤ ꯈꯪꯗꯕꯗꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯥꯏꯕꯔꯅ ꯍꯪꯉꯤꯕꯁꯤ ꯈꯨꯝꯗꯕꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯗ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯈꯤꯕꯗꯨ ꯑꯩꯅꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤꯒꯤꯗꯃꯛ ꯑꯩ ꯃꯅꯥ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯄꯩꯁꯥ ꯈꯔ ꯂꯪꯁꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯤ ꯑꯥꯏꯕꯔꯁꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯖꯔꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯄꯩꯁꯥꯁꯤ ꯈꯤꯇꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯕꯔꯅ ꯃꯉꯣꯟꯗ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯔꯁꯤꯌꯥꯟꯅꯤ ꯑꯗꯨꯒ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯃꯤ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯔꯁꯤꯌꯥꯒꯤ ꯂꯝ ꯐꯥꯎꯖꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯆꯧꯕ ꯃꯅꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯒ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ ꯑꯥꯏꯕꯔꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯅꯤ ꯃꯐꯝꯗꯨꯒꯤ ꯃꯃꯤꯡꯅ ꯀꯦꯐ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯕꯔꯒꯤ ꯃꯅꯥꯏꯁꯤꯁꯨ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯐꯝꯗꯨꯗ ꯔꯨꯜ ꯇꯧꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯣꯂꯤꯛ ꯀꯧꯕꯅꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯅꯥꯏꯁꯤꯡꯗ ꯑꯥꯏꯕꯔ ꯍꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯀꯥꯈꯠꯄ ꯉꯝꯗꯕꯤꯗ ꯁꯤꯠꯇꯨꯅ ꯆꯠꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯁꯤꯗ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯅꯣꯛꯁꯟꯗꯨꯅ ꯁꯣꯏꯅꯥꯏꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯦꯁꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤ ꯁꯨꯝ ꯂꯥꯛꯂꯒ ꯀꯦꯐ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯔꯦ ꯀꯣꯅꯨꯡꯁꯤ ꯎꯕꯗ ꯑꯥꯏꯕꯔꯁꯨ ꯉꯛꯅ ꯌꯦꯡꯖꯔꯤ ꯃꯐꯝꯁꯤ ꯀꯦꯔꯦꯒꯠꯀ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯥꯏꯕꯔ ꯍꯣꯏꯁꯨ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯤ ꯑꯃꯁꯨ ꯁꯤꯡꯖꯪꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯤ
ꯇꯥꯟꯖꯥꯁꯤꯗ ꯑꯥꯏꯕꯔꯁꯨ ꯄꯨꯁꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯣꯂꯦꯒꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯗ ꯑꯥꯏꯕꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁꯦꯅꯥꯄꯇꯤꯁꯤꯅ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯑꯗꯨꯝ ꯅꯤꯄꯥ ꯑꯁꯤ ꯅꯣꯔꯋꯦꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ, ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨꯁꯨ ꯅꯤꯡꯊꯧꯅꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯗꯨꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯦꯒꯁꯨ ꯅꯣꯔꯋꯦꯒꯤ ꯃꯔꯝꯗꯗꯤ ꯐꯖꯅ ꯈꯪꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯑꯥꯏꯕꯔꯗ ꯑꯣꯟꯖꯜꯂꯛꯇꯨꯅ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯕꯥꯏꯀꯤꯡ ꯑꯃ ꯑꯣꯏꯔꯒ ꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ, ꯃꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯅꯈꯣꯡꯗꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩ ꯑꯁꯣꯛꯄ ꯃꯤ ꯅꯠꯇꯦ, ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯈꯣꯡ ꯑꯁꯤ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯄꯅꯤ, ꯅꯣꯏꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯅꯣꯏꯅꯁꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯦꯒꯅ ꯑꯩꯈꯣꯏꯁꯨ ꯔꯁꯤꯌꯥꯒꯤ ꯕꯥꯏꯀꯤꯡ ꯑꯃꯅꯤ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯣꯂꯦꯒꯅ ꯑꯥꯏꯕꯔꯗ ꯍꯪꯉꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯦꯒ ꯍꯣꯏꯁꯨ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯂꯣꯟꯁꯤ ꯐꯖꯅ ꯈꯪꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯥꯏꯕꯔꯅ ꯑꯩꯒꯤ ꯃꯤꯡꯅ ꯑꯥꯏꯕꯔ ꯀꯧꯏ, ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯒꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞ ꯑꯩꯅꯁꯨ ꯃꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ, ꯑꯥꯏꯕꯔ, ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯑꯥꯏꯕꯔ, ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔ, ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯖꯒꯥ ꯑꯁꯤ ꯂꯥꯟꯁꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯁꯤꯇꯤ ꯑꯗꯨ ꯃꯨꯟꯕꯤꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ, ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯒꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯅ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯦ, ꯍꯧꯖꯤꯛ ꯑꯩ ꯂꯝꯃꯥꯛꯅꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯗꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯒꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ, ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯧꯔꯛꯂꯦ, ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯅꯪ ꯍꯥꯡꯇꯛꯇꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯑꯩꯁꯨ ꯇꯥꯕ ꯌꯥꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ, ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯒꯁꯤ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯅ ꯎꯕꯥ ꯍꯣꯏ ꯃꯃꯥ ꯂꯩꯒꯔꯊꯥ ꯍꯣꯏꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯃꯐꯝꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯄ ꯄꯥꯝꯃꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ, ꯃꯔꯨꯑꯣꯏꯅ ꯏꯃꯥ, ꯑꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯕꯣꯔ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯑꯗꯨꯒ ꯊꯕꯛꯁꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔꯗꯗꯤ ꯑꯩ ꯌꯥꯎꯗꯅ ꯇꯧꯕꯒꯤꯁꯨ ꯃꯊꯧ ꯂꯥꯛꯂꯒꯅꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯉꯥꯎꯗꯨꯅ ꯏꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ, ꯃꯤꯠꯃꯥꯡꯁꯤꯗ ꯑꯁꯤꯕ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ, ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯂꯩꯕꯥꯛ ꯁꯥꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯊꯕꯛ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯁꯤꯗ ꯀꯔꯤꯝꯇ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯏꯅꯧ ꯅꯧꯕ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯍꯤꯡꯕ ꯄꯥꯝꯂꯦ꯫ ꯕꯤꯌꯣꯟꯁꯨ ꯃꯃꯥꯒꯤ ꯋꯥꯇꯥꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯝ ꯇꯧꯗꯨꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯀꯟꯅ ꯈꯜꯂꯤ, ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒ ꯑꯩꯒ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯉꯩꯗ ꯐꯥꯝ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ, ꯃꯇꯝꯗꯣ ꯉꯁꯤ ꯑꯃꯨꯛ ꯄꯥꯝꯂꯛꯂꯤ, ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ, ꯐꯥꯝ ꯇꯧꯕ ꯌꯥꯕ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯄꯥꯝꯃꯤ, ꯃꯗꯨꯁꯨ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗꯨꯅ ꯔꯤꯇꯤꯌꯥꯔ ꯇꯧꯗꯨꯅ ꯃꯥꯡꯈꯤꯕ ꯄꯥꯝꯃꯤ ꯁꯤ ꯅꯠꯇ꯭ꯔꯥ, ꯑꯗꯨꯁꯨ ꯁ꯭ꯀꯦꯟꯗꯤꯅꯦꯚꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅꯁꯨ ꯎꯕꯥꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯖꯜꯂꯛꯂꯤ꯫ ꯎꯕꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯡꯆꯠ ꯂꯩꯕ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ, ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯕ ꯂꯩꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯌꯥꯗꯕ ꯌꯥꯔꯔꯣꯏ, ꯏꯃꯥ, ꯐꯤꯔꯦꯞ ꯑꯁꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯅꯔꯕꯁꯨ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯁꯤꯇꯤꯁꯤꯗ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯌꯦꯡꯕꯁꯤ ꯄꯦꯜꯂꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯕꯗ ꯊꯣꯡꯖꯤꯟꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯉꯥꯛꯇꯨ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯑꯥꯏꯕꯔꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯥ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯍꯦꯟꯇꯣꯛꯇꯕꯤꯗ ꯂꯩꯕꯗ ꯇꯥꯔꯦ꯫ ꯁꯣꯝꯗꯅ ꯑꯥꯏꯕꯔꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏ ꯑꯗꯨ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯐꯝ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯖꯔꯤ꯫ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯃꯔꯨꯞ, ꯅꯪꯅ ꯅꯈꯣꯏꯒꯤ ꯀꯤꯡ ꯑꯥꯏꯕꯔꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯟꯍꯥꯜꯅ ꯕꯤꯌꯣꯟꯗ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯦꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯃꯊꯟꯇ ꯄꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯁꯤꯕꯁꯨ ꯃꯊꯟꯇ ꯑꯗꯨꯃꯛ ꯁꯤꯈꯤꯒꯅꯤ꯫ ꯕꯤꯌꯣꯟꯅ
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯄꯣꯔꯠꯇꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯏꯁꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯩꯁꯨ ꯒꯟꯍꯥꯏꯜ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯔꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅꯁꯨ ꯌꯥꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛ ꯃꯩꯅꯨꯡꯗ ꯆꯣꯡꯁꯟꯗꯨꯅ ꯁꯤꯕꯁꯨ ꯉꯝꯒꯅꯤ ꯕꯤꯌꯣꯟꯁꯨ ꯒꯟꯍꯥꯏꯜꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯁꯤꯗ ꯑꯥꯏꯕꯔꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏꯁꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯅꯤꯄꯥ ꯑꯁꯤꯗ ꯅꯪꯒ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯆꯠꯄ ꯉꯝꯗꯕ ꯅꯤꯄꯥ ꯑꯁꯤ ꯇꯁꯦꯡꯅ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯤꯄꯥꯗꯨꯔ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯅ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯑꯥꯏꯕꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯃꯍꯥꯛꯅ ꯂꯥꯟ ꯑꯃ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯗꯒꯤꯅꯤ ꯕꯤꯌꯣꯟ ꯎꯕꯥ ꯑꯃꯗꯤ ꯕꯤꯁꯛ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯃꯤꯡ ꯂꯩꯔꯕ ꯔꯦꯡꯅꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯥꯏꯕꯔꯁꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯁꯥꯈꯤ ꯁꯥꯕꯣꯟ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯅꯈꯣꯏꯅ ꯁꯥꯈꯤ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯁꯤ ꯑꯄꯪꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯈꯟꯗꯨ ꯅꯪꯒꯤꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯂꯦꯛꯀꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯒꯤ ꯇꯧꯈ꯭ꯔꯦ ꯑꯥꯏꯕꯔꯒꯤ ꯃꯅꯥꯏꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯈꯛꯇ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅ ꯀꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯥꯏꯕꯔꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯧꯈꯛ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯏꯉꯛ ꯉꯛꯅ ꯅꯤꯄꯥ ꯑꯁꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯣꯂꯦꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯛꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯠꯅ ꯎꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯑꯃ ꯂꯩꯖꯔꯤ ꯅꯪꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯁꯤ ꯑꯥꯏꯕꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯝꯕꯤ ꯂꯝꯃꯥꯛꯅꯗꯨꯅ ꯍꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤꯅ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯑꯆꯨꯝ ꯑꯆꯨꯝ ꯍꯦꯟꯒꯠꯍꯜꯂꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯦꯡꯕꯗꯨꯅꯤ ꯑꯁꯦꯡꯕꯁꯤꯡꯁꯤ ꯅꯪꯅꯁꯨ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯅ ꯑꯩꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯌꯥꯝꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯥꯏꯕꯔꯅ ꯐꯝꯍꯟꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤ ꯎ ꯃꯇꯣꯟ ꯑꯅꯤ ꯆꯤꯡꯊꯗꯨꯅ ꯅꯥꯃ ꯀꯤꯁꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯅꯪꯒꯤ ꯃꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯑꯃꯠꯇ ꯄꯥꯡꯗꯦ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ ꯃꯉꯣꯟꯗ ꯅꯈꯣꯏꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯔꯥꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯃꯥꯒꯤ ꯃꯔꯥꯟ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯅ ꯂꯣꯟꯅ ꯊꯨꯞꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯪꯁꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯃꯔꯝꯗꯨ ꯃꯍꯥꯛꯅ ꯍꯥꯏꯌꯨ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯊꯥꯖꯗꯗꯨꯅ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯃꯔꯝ ꯂꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯂꯦꯟꯈꯤꯕꯒꯤ ꯗꯥꯛꯁꯤꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯑꯣꯂꯦꯛꯅ ꯃꯅꯥꯏꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯒꯤ ꯃꯅꯥꯏꯁꯤꯅꯁꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯕꯗꯒꯤ ꯏꯁꯣꯔ ꯑꯥꯏꯕꯔꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯎ ꯃꯇꯣꯟꯁꯤꯡꯁꯤ ꯍꯥꯏꯒꯠꯈꯤꯗꯨꯅ ꯃꯁꯥꯁꯤ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ರೆ ꯄꯥꯠ ꯈꯔꯁꯨ ꯑꯥꯏꯕꯔꯒꯤ ꯃꯃꯥꯡꯁꯤꯗ ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯃꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯊꯤꯔꯦ ꯍꯥꯏꯅ ꯂꯩꯖꯔꯨꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯩꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯂꯩꯒꯔꯊꯥꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯨꯁꯤꯡꯁꯤꯒ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯎꯕꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯅꯁꯨ ꯂꯩꯒꯔꯊꯥꯕꯨ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯂꯩꯒꯔꯊꯥꯅ ꯃꯊꯟꯇ ꯐꯥꯝ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯃꯐꯝ ꯆꯥꯕ ꯊꯤꯔꯛꯂꯤꯕꯅꯤ ꯇꯣꯔꯕꯤꯅꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯎꯕꯗꯒꯤ ꯂꯩꯒꯔꯊꯥꯅ ꯇꯨꯝꯂꯤꯕꯁꯤ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯂꯩꯒꯔꯊꯥꯁꯨ ꯖꯒꯥ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯐꯝꯁꯤ ꯆꯪꯁꯟꯗꯨꯅ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯌꯧꯔꯛꯂꯕ ꯀꯥꯟ ꯂꯩꯒꯔꯊꯥꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌా ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯤꯟꯁꯤꯗ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯇ ꯌꯥꯎꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯒꯥꯏꯗꯥꯒ ꯃꯍꯥꯛꯀ ꯉꯥ ꯐꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯤ ꯃꯊꯪꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯔꯦꯛꯅꯔꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯁꯨ ꯎꯔꯤ ꯃꯊꯪꯗꯅ ꯔꯦꯛꯅꯔꯅ ꯏꯪꯂꯦꯟꯗ ꯑꯍꯥꯟꯕ ꯆꯠꯈꯤꯕꯗ ꯂꯩꯒꯔꯊꯥꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟ ꯑꯃꯗꯤ ꯒꯥꯏꯗꯥꯗ
ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯂꯤꯕꯤꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯃꯨꯛ ꯎꯔꯤ ꯃꯊꯪꯗꯅ ꯔꯦꯒꯅꯔꯅ ꯏꯪꯂꯦꯟꯗ ꯆꯠꯂꯝꯗꯥꯏꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯎꯔꯤ ꯃꯊꯪꯗꯅ ꯂꯦꯒꯔꯊꯥꯅ ꯃꯄꯨꯔꯣꯏꯕ ꯔꯦꯒꯅꯔꯕꯨ ꯉꯥꯏꯖꯕꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯤ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯁꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯇꯣꯔꯕꯤ ꯑꯩ ꯃꯐꯝꯁꯤꯗ ꯐꯥꯝ ꯇꯧꯗꯨꯅ ꯍꯤꯡꯕ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ ꯑꯩ ꯃꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯄꯣꯊꯥꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯐꯝꯁꯤ ꯃꯄꯨꯡ ꯐꯥꯕ ꯐꯥꯝ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ ꯂꯦꯒꯔꯊꯥꯅ ꯎꯕꯥꯗ ꯎꯕꯥ ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯒ ꯂꯩꯃꯤꯟꯅꯅꯕ ꯖꯤꯕ ꯈꯔ ꯄꯥꯝꯃꯤ ꯌꯥꯝꯅ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯃꯦꯡ ꯈꯔ ꯑꯣꯛ ꯑꯃ ꯑꯗꯨꯒ ꯑꯩꯅ ꯊꯧꯅꯕ ꯁꯒꯣꯜ ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯂꯦꯒꯔꯊꯥꯗ ꯕꯣꯕꯣꯛ ꯅꯪ ꯇꯁꯦꯡꯅ ꯃꯐꯝꯁꯤꯗ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯦꯒꯔꯊꯥꯅꯁꯨ ꯍꯣꯏ ꯂꯩꯔꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯂꯣꯟ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯅꯊꯟꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯦꯒꯔꯊꯥꯅ ꯃꯁꯨ ꯑꯅꯤꯁꯤꯗ ꯑꯩ ꯃꯐꯝꯁꯤꯗ ꯏꯊꯟꯗ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯔꯦꯒꯅꯔꯒꯤ ꯕꯨꯠ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯑꯩ ꯑꯗꯣꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯗꯕ ꯂꯩ ꯍꯥꯏꯔꯤ ꯂꯦꯒꯔꯊꯥꯅ ꯚꯥꯞ ꯇꯥꯗꯨꯅ ꯋꯥꯐꯝꯗꯨ ꯅꯪꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯇꯣꯔꯕꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯤ ꯅꯪ ꯃꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯒꯗꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯔꯕꯤꯁꯨ ꯃꯥꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯂꯦꯒꯔꯊꯥꯅ ꯍꯥꯟꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯇꯣꯔꯕꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯂꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯥꯎꯔꯕ ꯕꯦꯂꯨꯟ ꯑꯃ ꯄꯥꯏꯍꯟꯅꯕ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣꯂꯦꯛꯀ ꯑꯥꯏꯚꯔꯒꯁꯨ ꯕꯦꯂꯨꯟꯁꯤꯗ ꯇꯣꯡꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯗ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯑꯥꯏꯚꯔ ꯅꯣꯡꯊꯛꯇ ꯄꯥꯏꯕ ꯑꯁꯤ ꯅꯪꯗꯤ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯗꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯗꯤ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯏꯪꯉꯛ ꯉꯛꯅ ꯂꯩꯖꯔꯤ ꯑꯣꯂꯦꯛꯅ ꯃꯁꯤꯗ ꯅꯪꯅ ꯚꯥꯞ ꯇꯥꯁꯜꯂꯨꯕꯒꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯦꯗ ꯑꯥꯏꯚꯔ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯏꯕꯥꯅꯤ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄꯒꯤ ꯋꯥꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯅꯣꯡꯊꯛꯇ ꯄꯥꯏꯕ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯝꯃꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯃꯁꯥꯁꯤ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯑꯩꯗꯤ ꯅꯣꯡꯃꯇ ꯄꯥꯝꯃꯨꯗꯦ ꯃꯗꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯅꯪ ꯆꯠꯄ ꯉꯝꯗꯕ ꯃꯤ ꯑꯃꯅꯤ ꯂꯩꯕꯥꯛꯇ ꯁꯤꯠꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯄ ꯑꯁꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯄꯥꯝꯃꯝꯒꯅꯤ ꯑꯥꯏꯚꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯕꯦꯂꯨꯟꯗꯒꯤ ꯊꯥꯗꯔꯛꯂꯤꯕ ꯊꯧꯔꯤꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯑꯥꯏꯚꯔꯗꯤ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯑꯣꯂꯦꯛꯅ ꯁꯒꯣꯜꯅ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯆꯤꯡꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯁꯒꯣꯜꯅ ꯍꯥꯟꯅ ꯊꯧꯗꯨꯅ ꯀꯟꯅ ꯆꯤꯡꯉꯛꯄ ꯑꯁꯤꯗ ꯑꯥꯏꯚꯔꯗꯤ ꯄꯥꯈꯠꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯖꯔꯤ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯗ ꯅꯪ ꯉꯁꯤ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯑꯥꯏꯚꯔ ꯃꯔꯝꯗꯤ ꯅꯪꯒ ꯄꯨꯟꯅ ꯑꯩꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯕꯦꯂꯨꯟꯁꯤꯅ ꯄꯨꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯗ ꯄꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯃꯁꯤꯗ ꯄꯥꯏꯍꯟꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯑꯣꯂꯦꯛꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯪꯗꯤ ꯏꯁꯣꯔꯅꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯁꯤ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯗꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯁꯤꯗ ꯀꯤꯕꯒꯤ ꯃꯍꯨꯠ ꯏꯟꯖꯣꯏ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯂꯨꯟꯁꯤ ꯈꯪꯅꯦꯝ ꯅꯦꯝꯊꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯁꯤ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤꯁꯤ ꯆꯦꯠꯅ ꯄꯥꯏꯁꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯤꯔꯒ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯟꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯥꯏꯚꯔꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯅꯤꯡꯊꯧ ꯑꯣꯂꯦꯛ ꯃꯔꯝꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯛꯂꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯇꯤ ꯃꯁꯥꯁꯤ ꯄꯥꯈꯠꯅ ꯅꯪꯗꯤ ꯏꯁꯣꯔꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯑꯩꯅ ꯀꯛꯊꯠꯂꯕꯗꯤ ꯃꯈꯥꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤꯅꯦ ꯀꯛꯊꯠꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯥꯏꯚꯔꯅꯁꯨ ꯃꯁꯥꯁꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯅꯪꯅ ꯃꯗꯨꯃꯛ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯃꯈꯣꯏ ꯀꯣꯅꯨꯡꯁꯤꯒꯤ ꯌꯨꯝ ꯃꯇꯣꯟꯁꯤꯡꯁꯤ ꯈꯦꯠꯇꯨꯅ ꯂꯥꯛꯂꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯃꯥꯡ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯂꯩꯃꯥꯏꯁꯤꯗ ꯇꯥꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯔꯤꯉꯩ ꯕꯦꯂꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯆꯤꯡꯉꯒ ꯆꯠꯈ꯭ರೆ ꯃꯈꯣꯏꯅꯤꯁꯤ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯁꯛꯈꯪꯗꯕ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅꯤꯅ ꯕꯤꯌꯣꯟꯗ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯊꯥꯔꯛꯄꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯕꯤꯌꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯑꯩꯈꯣꯏꯅꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯗꯨ ꯂꯥꯟꯐꯝꯗ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯅ ꯃꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯣꯏ ꯅꯤꯡꯊꯧ ꯍꯦꯔꯜ ꯂꯥꯟꯐꯝꯗꯨꯗ ꯁꯣꯛꯄꯨꯗꯤ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯀꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯂꯥꯟꯃꯤꯁꯤꯅ ꯃꯗꯨꯁꯨ ꯑꯔꯥꯟꯕꯅꯤ ꯅꯤꯡꯊꯧ ꯕꯤꯌꯣꯟ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯍꯦꯟꯖꯜꯂꯤꯕ ꯃꯈꯩ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯍꯦꯔꯜꯒꯤ ꯂꯝꯁꯤꯡꯕꯨ ꯂꯣꯏꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕꯗ ꯂꯩꯔꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯄꯥꯎꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯏꯊꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯃꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯂꯤ
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯣꯂꯥꯐꯅ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯣꯝꯅ ꯑꯥꯏꯚꯔꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯈꯤꯕꯗ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯉꯁꯤꯗꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯈꯣꯏꯅꯤꯅ ꯉꯥꯡꯂꯤꯕꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯗꯣꯝꯁꯤ ꯀꯦꯗꯦꯒꯠꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯣꯝꯅ ꯑꯣꯏꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯅꯤꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯣꯟꯅ ꯈꯜꯂꯒ ꯐꯤꯔꯦꯞ ꯑꯗꯨ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯑꯣꯂꯦꯛ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯃꯐꯝꯁꯤꯒꯤ ꯃꯑꯣꯡꯁꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯣꯂꯦꯛꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯅꯤ, ꯀꯣꯅꯨꯡꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯂꯦꯛꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯗꯨ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯣꯂꯦꯛꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ, ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯪꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔꯨꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯟ ꯆꯠꯂꯤꯉꯩ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯅ ꯂꯩꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯃꯤ ꯂꯩꯅꯗꯕ ꯀꯥ ꯀꯌꯥ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣꯂꯦꯛꯇ ꯅꯪꯒꯤ ꯆꯩꯅꯥ ꯑꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯤ ꯄꯪꯄꯨꯗ ꯄꯨꯁꯟꯕ ꯍꯥꯏꯕꯗꯨ ꯇꯧꯗꯦ꯫ ꯑꯩꯒꯤ ꯆꯩꯅꯥ ꯑꯁꯤ ꯈꯪꯕꯤꯕ ꯃꯤ ꯑꯗꯨ ꯈꯛꯇ ꯄꯨꯁꯟꯕꯅꯤ꯫ ꯑꯩ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯩꯒꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯈꯔ ꯀꯟꯅ ꯇꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯑꯃꯠꯇ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯒꯟꯍꯥꯏꯜꯗ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯄꯥꯎꯃꯤ ꯑꯅꯤꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯈꯟꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯁꯨ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯉꯝꯕ ꯀꯣꯏꯁꯟꯗꯣ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯒꯦꯟꯍꯥꯏꯜꯅ ꯅꯪꯅ ꯍꯦꯔꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯒ ꯄꯥꯡꯗꯕꯅ ꯅꯪꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯕꯤꯌꯣꯟꯅ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯟꯍꯥꯏꯜꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯈꯔ ꯅꯪꯅ ꯇꯧꯔꯀꯥꯟꯗ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯕꯕꯥꯗꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯁꯨ ꯃꯃꯤꯡ ꯐꯅ ꯆꯠꯆꯔꯕꯁꯨ ꯃꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤ, ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯕꯤꯌꯣꯟ ꯅꯪꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯝꯅ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯜꯂꯛꯇ꯭ꯔꯦ꯫ ꯒꯟꯍꯥꯏꯜꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯍꯧꯒꯠꯇꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯖꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯒꯟꯍꯥꯏꯜꯗ ꯑꯩꯅ ꯅꯍꯥꯟꯈꯩꯗꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯌꯦꯡꯕꯗ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯕꯨ ꯑꯗꯨꯃꯛ ꯎꯖꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯁꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯔꯥ? ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯗ꯭ꯔꯕꯔꯥ? ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯔꯤ, ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯔ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯑꯍꯣꯡꯕ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯌꯥꯝꯁꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯕꯤꯌꯣꯟꯗ ꯑꯥꯏꯚꯔꯗ ꯑꯩꯅ ꯐꯤꯔꯦꯞ ꯑꯃ ꯍꯟꯇꯛ ꯂꯦꯞꯂꯦ ꯑꯥꯏꯚꯔ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯧꯔꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯐꯝꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯔꯣꯂꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛ ꯅꯈꯣꯏꯔꯣꯝꯗ ꯆꯠꯇꯨꯅ ꯂꯝ ꯀꯌꯥ ꯑꯃ ꯈꯣꯞꯆꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯊꯦꯡꯅꯕꯗ ꯅꯈꯣꯏꯒꯤ ꯀꯦꯗꯒꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏ, ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯌꯥꯝꯕꯁꯤꯡꯗꯁꯨ ꯂꯃꯟ ꯈꯨꯝꯕ ꯑꯗꯨ ꯉꯝꯂꯒꯅꯤ꯫ ꯑꯥꯏꯚꯔꯁꯨ ꯉꯁꯤꯗꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯖꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯔꯦ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯂꯩꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯂꯦ꯫
ꯍꯧꯖꯤꯛ ꯃꯁꯤ ꯅꯠꯇꯕ ꯃꯔꯝ ꯀꯔꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯤꯛꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯥꯏꯚꯔ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯃꯤꯡꯗ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅꯁꯨ ꯑꯣꯗꯤꯟꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯗꯒꯠꯇ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯒ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫